Lamdam asigi meeoina puthokpa Yumsharol sol haina mingthonba Thum ase houjik thokliba laan asina maram oiraga tonagn-tonganba relief camp ta changjapham louriba inmate Singda ngasi Lemna Yenthokkhre tonagn-tonganba relief camp Singda chatuna Thum yenthokpagi thoram aduda Yumsharol sol ki staff sing amadi Manipuri film gi sangnai actor bala hizam devita urikhinbam amadi sumang lila gilaroi khekman ratan su sarwyaki Thawramaduga mari lainana Yumsharol sol ki proprietor Laisram Mobina hai Mioiba amagi punsida nongmada changdaba yadraba achathak singi manungda Thum asisu amane Mapan lamdagi pusilakpa Thum sing asi quality yawba amasong yawdaba kayani Manipur asi laita lairana masing henba lamdam oibana quality kaya laitaba potlamda miyamna pamna chanari phibam asidagi miyamgi hakselda kharada oirabasu kanaba pinabagi pandamda quality laina amasong ahongba mamalda Yumsharol sol asi puthokibane Hairiba Thum asi India gi atopa state Singda saba Thum singdagi quality laibaga loinana fasai gi certificate fangduna Manipur gi oina ihan hana puthokpa Thum ne Khongthang asi Manipur dagi su Thum puthoktuna atopa state Singda thadokpa yai haibasi hagwalakliba nahal Singda khanghanaba honabani masida sunnatana mapan lamgi phirol lamdam asida mamal hena yoliba asi su thengnanaba ahongba mamalda quality laiba phirol puthoknaba honari karigumba maitei macha singna achoba business sing painanaba amade masak thokpa pothok sing puthokpa ngamnaba honarabadi Manipur asi lalon itiki achoba mafam ama oirakani haiba thajaba lei haina movina makha tana phongdokhi ngasai khoina khwaidi maru oibasi sing kg amga thumga haibasi mayamna khangdaba yani khwaidi maru oibase dune miyoibagi nomgi suraga nomaga sajariba mida khwaidi maru oibase du oiba aduna madugi focus oiraga maduda puthokchabani aduga kamain togeda khoi thumje Manipur da maximum lapa kanda quality maintain tawbusu lai tawdabsu lai aduna maximum oina paisa gi value yeng kanda quality maintain tawdabana hena khoida hena marketing chat point to aduna kai damak to haiganda khoi lairabona masing oibana maram kanda aduna kai damak to aina mamanju hongdaba aduga posu quality maintain tawna na aina aduda quality khara maintain to puthok sabani aduga kai damak to Manipur da khoina yuna liver son ba masinga thumna son ba masinga thumna son mane hele kai da yu thak dabadi mayam leiba aduga thum ja dabadi Manipur da leiteba adugi melina aduga Manipur da mayam business se aikhoi maitai masana su ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯄꯨꯊꯣꯛꯑꯒ ꯌꯣꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯌꯣꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯈꯣꯏꯅ ꯈꯪꯖꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯒꯤ ꯑꯣꯏꯅꯕꯒꯤꯅꯤ Manipurda hana amu hana tawdriba mongda khogi thumgi kenose authority se paizaraga haitare authority se pairaga khoi Manipur sida yariba makai supply tawba akhoigi on akhoigi market ta akhoina dum akhoina market se khoina tawjaba haitare ne khoigi profit su akhoina dum lawjaba aduga marketing su khoina tawjaba akhoina su dum chajaba akhoina sum puthokchaba haibagi norm sida sumaina magi yamna keno chauna thajajaba haitare masida natana atopa area mayam da so atopa side sing de su mahaki plan myam amadi akhoida adum mahak share tawe aduki matik ke haini khoigi senmit lon hengat haning bagi wakhal se aduki matik leiba misak amane haina thamjage aduga makha tana su mayam ama sidagi henba mayam ama tawrakani haina su khalle aduga si khoina si relief camp de lakchari base Laishoi relief camp ko sidexta khoina sigi khoi Manipur da ham boina puthokchaba sigumba product ase khoi relief camp da leibiriba khoi ima adagi chinina pumna na how habidi mahau tangbiu how bra yingbiu haina khoina sumaina ke haini mkhoi da su share tawjaba lakchabane